अहानबद तेंतकना मरुएब पाव खरा मैम थमजगे था तरेलोंगी ममांगदगी होना मणिपुर मिनिस्टर की ऑफिस ना मणिपुर ड्रोन सिजनदुना नंदारक याबगी सिंगनब मणिपुर की पुलिस की सिप अमसुम सिक्योरिटी एजेंसी सिंग थमलमले चलिबसे येसिगी जनवरी 12 मणिपुर पुलिस की डायरेक्टर जनरल मिनिस्टर की सेक्रेटरी एन जोफ्री ने इखिब सिथि अमदा असम ट्रेनिंग तौनब सखिबा IRB रिक्रूट सिंगदा नौथक्तगी लंदारक याय हैबिगी सिंगनब फोंदोक्तुना ngaksenana waikibane asam da satpadu singi akhubu lambi sing yauna marakta lepa yauraga pung taraga manga sangna sakadabane nongthakta gi landarak yai habigi singnabu leibana madudagi ngakthoknaba kungani thoisuba asam rifles samasum atai central forcing the pau pinaba wapamsu chief minister gi secretary na DGP da ikiba sirol aduda thamkibani sirol adugi copy chief secretary da su thakibani anisubu sithiyeduna haukiba April lohum the chief minister ki joint secretary P Gojendro na Manipur police ki DG da ikibani drone season aduna governor ki official residence ladiba Rasbon CM secretary amasum assembly secretary ta landarak yabane anti drone system install taunaba thaba asi pekhat pangamba maming leraba farm sing kaunaba wapham DGP da thamkibani hanasu paw mana makhatari अतोप अतेना पाउखरना Santi की खोंस अनि हाइना मिंगथोंदुना कुकी सिंग सई सी अगस्त 19 का मथुरि सखिबा रैली एदु कुकी सिंग न लैमिनरिबे सिंगी मरक्ता Santi pamde हाइबदु मयेक सिंग न ताकले हाइना Naga People's Organization NPO न फोंदोरकली अतोप पाउ मना ngase ayu anganba sarona pung ayu ki pung ahum khrelak ahum makhaimu tarak padaida zari dasu kuki सिंग न मैतेगी युममा मै थरम ले हरि Manipur optional की मैकेदी की मरुए भी पाउ सिंग मैम द थमजगी अहानबद कंगला पाउ दगी लखसरगा थेम नौबगी मतम हेले illegal migrants in Kuki zau narco terrorists in Manipur gi apun saktam thugaina landarak libasi loikham naidab lal oibadigi ngasi tha taraga taruk mapung phari Kuki terrorists in sathariba lal asi makoi aningba apamba sing drug lalonba poppy thaba madi anobu khul sing semkat thingbadagi pendabadagi thulak pirangni Makoina miyoiba khunai mayukta sathariba thabak sing adu aranbani tawpham thokte haina wakhal taraklaba matungda toksakhini haina lawbadagi miyamna thoina lumna lawna khidi adoba haujikti lal asi Manipur gi apunba saktam thugairaga makoi yoiba leba zalengam semgani amuk hai amuk union territory amukna separate administration haibana singba palepham khangdaba thawongda furup asigi yellow mitei singi mathakta Paktak mihat genocide tharliwas gi matangda central government amadi state laingana ka henba madi lament to henba illegal migrant Kuki terrorist sing wari sanaraga waroisin purakani haribasi matam hele terrorist sing asina afaba makhal gi lan khusuklai sesinaduna genocide thabadagi hendoktuna leba amagi marakta sathab lal gi maung drone sesinaduna nongthokti bomb thadaduna misam yam hatpagi thabak satharlibasi state ki law and order khakta singnaba thaudonati thawong asi national security da sauna singnabagi masani phiba masi yauraba phawba India government amadi state government na them nauduna wari sanaraga waroisin purakani haiduna khongrai niktuna leibigi matam natre laldi lana pakumpiwa mathautai afaba makhalgi lalgi khulai amadi drone dagi bomb thadaduna genocide tharagli sida wari sanaraga waroisin purakani hairibasi karamba phibamda purakadoribno Makogi demand piraga yanaba purakaduribra haibadu miyamna khangan pamthui foreigner Kuki terrorists in the drone attack satharkhiba sigi makha taba attack ta afaba asan ba makhal gi missile mapangal kan ma bomb amadi chemical warfare fawu sataduna genocide satharakpa yabigi singnaba leitaba nati maramdi terrorists ngasi apun bagi saktam thugaina ba miram dagi sanglakpa oibana makoi gi maphamda lamdam sigi miyambu nungsiba pokti Makoi aningba masum apamba sing phangnabu honaduna makal makha kya gi crime sing sathawaibisi makoi gi toppham thokpa tangai fadraba mathauni haina lawba hona sani terrorist sing gi maphamda lo leite makoi gi lo di miyam gi lanthum yekhai thugai duna mangan takhan ba amadi miyoibi gi thawai mangan bana makoi gi mathau oibadagi malem gi lebak singna terrorism gi mayokta lepribni war crime sathariba terrorist sing pharaga trial sathaduna execute tawigi thawdo kaya lekhe adubu Kuki terrorist sing laibak thugaina ba war crime sa thariba sigi matangda asuma oil sa thabina ba leitabadagi loikham naidaba lal gi awaba miyamna mayuknari laiba asigi
mayai lamda lengaklon gi subli pairiba lusingba state ki lengaklon amadi mitai miyam da yengliba masung khalliba wakhal karino lal gi maisrang nangliba state asi leba sigi miyam oina lawba ngamdrabra haiba wahang lerakliba sigi paukhum kanana pigadoribege furupu nungsijaba athauba mapari mamom loisingna apunbegi saktamna singnarakliba terrorist singi lal ngakpegi thawdang lawriba singbu lengakna victim uhenanaba thawrang lokhatpa madi pharaga kaisum sangda war prisoner oina thambegi thabak satharakhiba sina lamdam sig apunbegi saktam ngakpa ngamdabegi phibam ama oirakliba si lebak thibani illegal migrant terrorist sing lengakna lakshinana bo hona basu leitaba duga maribak nungsiba apunbegi saktam ngakliba athaubu singbu law and order thugaibani haibigi maral pisinbegi thawang sathaba duga landarakliba singbuna yoktuna crime sing sathanaba tarabadi madu apunbegi saktam thugainaba landarakliba Kuki terrorist singi demand sagatpagumani apunbagi saktam kaibi yaroi haibigi kholauda lal ngakpagi thawdang lawriba miyamna lanthengnabi phirep lorak pathoklabadi madudagi tholakpa phalgi thawdang India amasung Manipur lengana lokhom thui kham thengbu war crime sathaduna lebak thugaina hona rekliba singa wari sanaraga warishin purna bo hona patarabadi madu terrorist ki action recognize tawbagi khudamni haiba kangla pawgi editorial miyamda ahanbada thamjari atopa pawmana Manipur kannanaba lengana thabak lakhotpa matam oire em tombi Manipur gi irang si state manung khakinati India gi mayokta leiba malem gi atopa lebak singi khut yawi haina central lengana kerak phongdok pa leikrabana Manipur kannanaba center amadi state lengana thabak lakhotpa matam oire haina Shiva Sena Manipur gi president em tombi na phongdokre Babu Parada leiba Shiva Sena Manipur unit ki office tanga si pangthokiba pawgi mifam amada em tombi na hai Kuki militant singna Misa miyam hatpagi thabak sathaduna lakpagi mathakta drone bombing phawbu satharakle maram asna masibu center amadi state lengana control tawhowda batarabadi state asiga igi lokhong chalakpe maram asna Kuki militant sing athuba matamna faduna matik sabadani pigadabana ki Democratic Alliance ki mifam pangthoktuna governor unanaba appointment laure governor ga unaraba matung Delhi da sattuna prime minister yauna center gi lusingba sing unanaba amadi irang asigi matana waroisin pinaba takshilugani haina su phongdokhi loinana drone attack ta laikhidraba amadi aso apan nanglaba singi imung manungi awabada su saruk yari haina phongdokhi atopa pawmadana pawmi musuki thauna thagatpa phongdokre State Force na angama pambai sijinaduna Kuki militant sing namthana bo khonagadabani Roman Imphal West District ki manungsana leiba Kangsup region ki Kautrukta hawkiba numaijung numiki nungthilda Kuki militant sing na satakhiba drone bombing attack ta shoktuna Siju hospital layengliba Impact TV ki pawmi musuki haksang ki phibam singjamai assembly constituency gi prominent political activist oinam Roman ngasi hakthengna satuna yingsinkhre Haukiba sahi me ahumdagi thokliba irang asida musukna lawriba thawdang bu Romena thakatki musukna layeng bada kharadang oirabu sumating oina ba angamba sialgi tengbang supirangki musuka unaba du Romena hai Kuki militant sina kautruk satakhiba drone bombing attack nupi ama yauna miyoi ani sikiba amadi atai khrana suwan kiba thawdo adubu awang ba thakta kandem tawi asiguma thawdo os leibak manungda tawnadi masidi leibak amaga gi marakta lan tawnaraba khaktada sathana ba thabakni Kuki militant sina drone sizinaraga bomb thadaduna mitai miyam amadi state security force sing atamnan attack sa thabai bisi yamna lebak thibani sienari basing lengana thidoktuna logi matik saba thabak lakhot kadabana ki magna makha taraduna chief minister masa mangna phiba masikupna yengsinduna mara lebasing matik saba serak pigadabani tampaki mafam singda mitai singna khulai yaudana rally chatpara security force na tear gas cell kya kaptuna tankhaibada miyoi kya aso apanang khie duga Kuki singna CM gi mayokta khongsop kaya ngangduna singda rally chatpadana tear gas shell ama phawba kaptaba si manungna kari aron ma leibigi no haina su Roman hangli State security force singna angamba pamai sejinaduna Kuki militant sing namthana bo khonagadabani masina Kuki singna demand tawriba wapham laingakna yadi haibadu sapsan utpangamgani haina su magna phongdokhi Kautrukta thokiba thawdo adura miyoi ani sikiba amadi kharana sokiba thawdo adugi sapsaba pakum Kuki militant singi mathakta pibigi mahutta lainga ki authority na thawdo adubu condemn tawi haina phongdorakliba aduda angakpa amadi pendabu wapham phongdokladuna Roman hai haujikti lainga amha leidi lainga ki mayokta kariguma thaba amata sathabi yaroi haidu lainga na utpa matamori lainga na kariguma thaba khara tawrakani haina miyamna thamliba thajaba lainga na mangandana bo khonagadabani haina su Romena makhataki
Makasa tharakpo oina topa paw mana RGKR Medical College ki hanagi principal Santi Ghosh yauna miyoi ahum CBI ki custody da numit nipani remand pikre. RGKR Medical College Kolkata ki hanagi principal Santi Ghosh yauna miyoi ahum CBI ki custody da numit mapani remand pikre. Kolkata ki court amana Santi Ghosh amadi miyoi ahum asi CBI ki custody da numit nipani ki remand pikre. RGKR Medical College da Senja Thumja ki case ka mari lainana Sandeep Ghosh amadi miyoi kya gi mathakta case lokhatuna case athari CBI na case asigi investigation sathakhibaga loina Sandeep Ghosh pu numit kya ni supna wahang pawang sathaduna lakli CBI gi maikei digi court numit tarani remand pi na bahai jakhiba dubu court na numit nipani gi remand pi khibani CBI na phongdokhibada RGKR Medical College ki Senja Thumja ki case ka mari lainana college asigi hani gi principal Sandeep Ghosh yauna miyoi mari fakale Miyoi sing asigi mathakta wahang pawang sathabada langla langjin kya phangma ngamle makatana wahang pawang sathabagi tangai fadaba leibana CBI ki custody da remand pinabagi wapham thamani haukiba ningthokaba numita CBI na RGKR Medical College ki hanigi principal Sandeep Ghosh pu phakibani maki security guard amadi medical gi polam sing supply tobaga mari lainaba miyoi ani amasu phaduna wahang pawang sathari College asigi hanigi deputy superintendent Dr. Akhtar Ali su fagatuna special investigation team amana thisidi Kolkata High Court na August kungo humdoida order ama thoktuna hanigi deputy superintendent Dr. Akhtar Ali gi case asi special investigation team dagi CBI da sinana bu wapam thamkre RGKR Medical College ki hanigi deputy superintendent Dr. Akhtar Ali gi mathakta medical gi polam sing supply tobagi thabakta Senja Thumja gi thabak kya sataki haibigi maral siri hidak langthaki supply tawbra Senja Thumja sathaba madi tuan ba case sing mari lainana CBI gi team amana Kolkata da liba college asigi hanigi principal Sandeep Ghosh ki yumda thi humbigi thabak sataki Sandeep Ghosh ki mathakta CBI na lie detection test na singbu su tawkre haiden su pausda makhata na phongdorakli Makasa tharakpo oina topa pauna Bangladesh ta ising isaw na sikhiba miyoi humdraga mathai sure waterborne disease handorakadra haibigi mi paiba leire Bangladesh ta ising isaw thokpadigi sikhiba miyoi masing humdraga mathai sukhibaga loinana miyoi million kaya amana laifam chafam leitabadagi khudongsadaba mayunare amadi waterborne disease handorakpa yabagi mi paiba leire haina pawgi source amagi matungina phongdorakli Haukiba sayol anigi matam asida Bangladesh ta nong lepa leitana subana maram oiraga ising isak thokpadigi turelgi ising gi imai sing wangna senduna ising isaw si mayungnarakibani masina maram oiraga paksana amang ata thokpaga loinana miyoi million mangarum henmana awaba mayunare Bangladesh ki district taraga mathoidi ising thumjinbaga loinana imung lising nipalom henmana awaba mayunare masina maram oiraga tangai fadana thakna sanaba afaba ising chinjak hidak langthak amadi phirol singi tangai fadaba leiri haidi Housing medical team sangarum henman ising isaw nanglaba miyamda layeng pinaba honabada mating pangli masida army air force navy amadi border guard sing su mating pangli haidi authority singi maikei digi su maru oina waterborne disease handorakpa thingnaba honabada maru oina pungning singshili ising isaw thokpa matamda maru oina thakna sanaba afaba ising phangdabagi amotpa ising sisinaba maram oiraga laina tina kya sandornabagi maru oiba maram amo heli Directorate General of Health Services ki maikei digi phongdokhibada haukiba pung kun gi mari gi matam asida manungda miyai lising mangarum henwadi hospitalized torakre masi diarrhea skin infection amadi linna sikpaga mari lainaban ayamba oiri haidi ngasi capital Dhaka da kan mamong na nong lepa leitna suri masina maram oiraga district kaya amadi ising thomjinkhre khwang yaubagi sangda lambi sarak singsu ising thomjin khibana maram oiraga gari sing satok sin tawbuda khudong sa daba mayunari masigi sumathakta Bangladesh ki Dhaka taka billion 33.5 ki senpam oigadaba mahi marong sing amang ata tokle Farmer million 1.4 na awaba mayunari haina Agriculture Ministry gi preliminary assessment gi matung ina phongdokli aduga hausiko yadi myam pau su matang solution jarage masu myam pun anau babden ngamina sena channel sigi mekedi gi myang phamda makhata na thamjari